Kuki-Zo MLA Tara ki Mathakta action Loukhatpiyu Haina Manipur Legislative Assembly ki Previllage and Ethics Committee da takshinkhiba demand aduga mari leinana athuba matamda meepham ama koubinaba imagi Meira ki thoumee sing assembly da Thomjinkhre Hiramasiga mari leinana imagi Meira ki convener TA Sujatana hai Manipur Legislative Assembly ki member ama oiraga Manipur ki integrity thugaina bo honariba Kuki-Zo MLA Tara asigi Mathakta action Loukhatnaba Previllage and Ethics Committee da memorandum fawa pishinduna takshinkhrabani adubo laibak thibading asi fawa positive oiba response ama fawa committee gi maikai gi latri mamang the committee gi chairman a meeting ko bodasu laktabada ki meeting adu dissolve tokhi makhatana kari karam action lokhat kadagi happy gi matang ga wafam amata khanadana lairi said assembly ama leina members sing naran bama toropada action lokhat pangam dravadi assembly lebi gi mathau tade Maramaduna February gi ahan bacha yola sigi manung da Previllage and Ethics Committee na committee members sing kautun meeting pangthokpiyu loinana MLA Tara ki Mathakta Loukhatpiyu thok action Loukhatpiyu Haina Mathakta makhatana phongduki ngarang khoi se moi gi lana di chalaga unajore moi Previllage Ethics Committee da phamgadaba member amasung chairman ko unara matung du da akoi na ngasi se laga se sida secretary joint secretary adogi chief speaker unajagi haidana changubani adubu akoi ngasi ma unaba phangtare Vini unare deputy ko moi deputy chairman hai ta moi gi soina adu do unajaraga ma ga wai sanar me moi na hai se week sigi manung da halakani soidana di halapa kanda thu matam da moi chairman su wari sanajaraga moi thuna sinna ba tawjaraga ha ba photo ne